MLA RK Imo amadi MLA Yamthong Hawkip ngasi BJP da yaukre Karam Siamsu November 18 da BJP da yauragane mathang sahi 2022 gi angan basarukta pangthokadoriba State Assembly election naksilakpaga loinana rajniti dal singi manungda songthok songsin tawba hengalakle Sagolban Kendra gi MLA RK Imo amadi Saikul Kendra gi MLA Yamthong Hawkip ngasi BJP da yaukre ngasi New Delhi da laiba Bharatiya Janata Party gi headquarter da pangthokiba makoibu okpagi thauramda party gi hongnabi matungina BJP gi lengyan yanduna makoi anibu okhe panba yai RK Imo mamangi 2017 gi assembly election da Congress I gi ticket ta mai paglakibane Yamthong Hawkip su 2017 da pangthokiba assembly election da Congress I gi ticket ta mai paglakibane ngasi nauna BJP da changlakiba makoibu okpagi thauramda BJP gi wangangloi Sambit Patra su saruk yakhi nakal lama romda BJP gi sungsinaba laingakta Cape and PD Minister Oiramkiba Langthawal Kendra gi MLA Karam Siam su lakliba November 18 da BJP da yauragani haina mahak masana laukthokre Lilong sa jingda laiba MLA Karam Siam gi yumda pangthokiba paugi mifam amada phongdokladuna national gi thakta sayet na bakhara thokiba maramna LJP hairiba party asi hauzik national amasung state animakta party asi laitaba haibadu oire maram aduna mahak asi party laitaba MLA amagi phibam lakpadagi mahakna BJP da yaunanaba phirep asi lawrakpane party asi da yauraba matung hena mapangal kangkhanaba honaragani haikhi aihak BJP da yaubugi wafam laite Mirabai RK Imo Congress ki MLA natte N Loken ngasi tongan ba media gi report matungina Pasoi Kendra gi Congress ki MLA ODB Kumari AK Mirabai amadi Congress ki MLA khara BJP da yauraba yana leire haina phongdokhiba dugi matangda MLA Kumari AK Mirabai na mahak masamak BJP da yaubugi wafam sunglei leite haina phongdokre MLA Kumari Mirabai na phongdokhiba de mahakbu BJP da yaugani haibo wafam adu aranbani Congress ki mapangal hena kangkhat handuna mathang sahi da pangthokodoriba assembly election asida Congress na majority oiduna laingak semduna Congress ki laingak laklaga nei mahak ngasi nungthil pung amaga minute 30 taba matamda Delhi gi damakta Imphal thadoklei mahak ki Delhi khongset asi parliamentary secretary ga mari leinaba case ki damakta Delhi da chatpanei loinana Congress ki MLA DD Thaisi amadi MLA Korung Thangsu BJP da yauragani haiba wafam pause khara da phongkhiba adu makhoi ani BJP da yaubagi wafam laite haikhi amarom da hauze Delhi da leriba Manipur Pradesh Congress Committee MPCC gi president gi Thaupuriba Nambol Kendra gi MLA namairakpam Loken ga pause asiga wari sanaba da phongdorokhiba de Sagolban Kendra gi MLA oiriba RK Imo Congress ki MLA natte maha Congress party dagi suspend tawduna leiriba amane RK Imo na BJP da sangkhiba haibase mahak masagi apamba nei Congress ki MLA kaya BJP da changlagani haibadu aranbo oigane hauzik New Delhi da CLP gi leader oibo bi AICC gi working committee gi member gaikhangam amadi Congress ki MLA manga Delhi da leire makhoina Delhi da leriba se hayeng AICC gi lusingbi Sonia Gandhi na lakadoriba Manipur gi assembly election asigi matangda Congress na mikhal da mai pak na bagidamakta mifam pangthokane loinana niyom lana parliamentary secretary kaya hapsin kiba siga mari lainana hauzik Supreme Court ta chathariba case asiga mari lainana makhoi Delhi da chatpanei ngasi nungthil Congress MLA AK Mirabai su Delhi da thunglargani haina mahakna phongdokhe Deputy CM Joy Kumar matik sadaba political leader abane Karam Siam Uripo Kendra gi MLA oiriba Manipur lainga ki Deputy Chief Minister su oiriba Yumnam Joy Kumar yamna matik sadaba political leader ni haina Langthawal Kendra gi MLA Karam Siam na haikre wafam asing asi MLA Karam Siam gi yumda pangthokpa paugi mifamda paumi singda phongdokhibane mahak na makha tana phongdokhibada Deputy Chief Minister Y Joy Kumar na handak Langthawal Kendra da mirep oigadoriba Karam Nava Kishore na NPP da yaurakpagi okpagi thauram amada Kendra sibu sakhut thaurangi thabak amata paikhatre haikhiba wafam adu laibak thibane Sothari Uripo Kendra ne Joy Kumar na Karam Siam da sikhiba maral dukal amadi laufam kaya laisinduna thamle hariba dugi che sangsing puthokpa ngamlabadi aihak politics tagi pothagi haikhi
Yumnam Joy Kumar na DGP oiringai matamda thokiba extra judicial killing ki case haujiksu thengnaduna leiriba miyoine miyamna mahakpu percentage deputy CM ni haina khangnare NPP national level da vice president oiraba miyoy amana wa ngangbada khantharaga ngangbiyu political integrity leitaba amagum wa ngangbigano deputy CM hauji tongan ba mafamsingda yum nipan leiba miyoine masigi sel sing asi kadaidagi lakpano haiba thigatpam thoe Waijoy Kumar gi matau karam syam na tamgadaba natte karam syam matamga sunadraba miyoy amani hairabadi deputy CM mahak masamag kari oiramlagani haiba miyamna khanthabiro handak pangthokodoriba assembly election da uripo kendra gi miyamna mahaki maraibag lepsargani hainasu mahakna phongdokhi Imphal West District Police na fagalakhiba lagaw maru amadi silencer pipe sing bowler na takhaiduna manghankhrei handakta pangthokiba Diwali amadi ningol sakobagi kumai manungda Imphal West District Police na district asigi tongan ba mafamsingdagi fagalakhiba lagaw maru amadi motorbike ke ahobo makholgi silencer pipe sing fagalakpaga loinana bowler na takhaiduna manghankhrei hairiba kumai ani asida police station mapana lagaw maru lisingani ga kunithoi CDO Imphal West na lisinga magatsamnga mangarom fagalakhi khwaidagi masing yamna lagaw maru fagalakhiba police station gi OC singda pungning thogotpaga loinana appreciation letter piduna ikai khumnakhi khwaidagi maru yamna fagalakhiba sing adudi Imphal Police na samnga ga nifu fagatuna ahanba mana Pasoi Police na lagaw maru set samnga fagatuna ani suba madi Wangoi Police Station na chahumga humbudra ga nithoi fagatuna ahum suba mana fangkhi Babu Parada leiba Imphal West Police Station da fagalakhiba lagaw maru amadi motorbike ki ahuba silencer 5 sing bowler na takhaiduna manghalladuna Imphal West ke SP Dr. S Ibom Chana phongdokhibada maruoina hairiba kumai manung asida misi mina yaudana pamdaba thogdok kaya thokpadagi thingbagi pandamda section thawrang ase lakhutkhibane Diwali amadi ningol sakauba ase peaceful oina problem thoktanaba Imphal West Police na honakhi yu thakchinduna noise pollution thokhangadaba mawongda thorokpa silencer pipe sing semdoklaga thauba sigumba mayam amadi lagaw sanabada mamangda thokiba khatna chainaba mayam thokiba lagaw sanaringaida gari na thomjinduna nupi angang yauna miyoi taret sikhiba sigumba problem sing thoktanaba numit taraga mangani rom walingaidagi hauna drive ase chathaba haurakibani haina su phongdokhe moreda laiba Ilora Hotel mai chakhrei Moreda laiba Ilora Hotel mai na tumna chakadabadagi More Fire Service ki team na matam sana lakpadagi kanba ngamhaurei ngasi nungtil pung 3 rom taba matamda Moreda laiba Ilora Hotel building mathak thangba sarukta khanghauduna mai haurakpadagi mai na potsai kaya mai na chakpada yaukhrei More Fire Service ki kangbuna pau phangbadagi khudakta laktuna mai kanbagi thabak sathakibana hena amanga ta thokadabadagi kanba ngamhaure haire mai adu kadaidagi haurakpano haiba chapsana khangba ngamdre loinana potsai kaya mok amanga ta thokibano haiba chapsana khangba ngamdri haire Rashtrapati na 2020 gi Padma Award khusinakhrei Mary Kom da Padma Vibhushan o Bembem da Padma Shri lanthokhrei ngasi Rashtrapati Vavan da pangthokpa thoidokpa singlemba thauram amada Rashtrapati Ramnath Kovind na 2020 gi Padma Award phanglaba singda award yanthokduna ikai khumnakhrei 2021 gi Padma Award na hayang yanthokadawre Padma Award phanglaba singi manungda Manipur gi saknai rabi Olympic bronze medalist MC Mary Kom da Rashtrapati na Padma Vibhushan piduna ikai khumnakhe mahakta natana Manipur gi football gi saknai rabi kayarak hanna Bharat ki nupi football team gi captain oirubada natana All India Football Federation na Football of the Year haiba anirak thangna na ikai khumnakraba saknai rabi footballer o Bembem da Padma Shri Award piduna ikai khumnakhe award aduda rajniti gi lamda saknai raba kendra gi mantri oiramba Sushma Swaraj Arun Jaitley amadi George Fernandez ta masa laikhidraba matungda Padma Vibhushan piduna ikai khumnakhe Arun Jaitley gi award adu mahaki loinabi Sangeeta Jaitley na lawkhe Sushma Swaraj gi na mahaki machanupi na receive tawkhe Padma Vibhushan phangbagi manungda badminton gi saknai rabi PV Sindhu su yaukhe hayeng na 2021 gi Padma Award sing khusinnagadawre